Khutlai pithok pirao aikhoi ngakjarage leibakse haina ima elme mana phongdokkhre ngarang plan tawraga thamlamba pokhaidriba IED bomb ama thengnare defuse tawba ngomkhidre haidi Central Force na pung ahomro bomb adu defuse tawgan hana irang toramba miyam hoidoklaga thamlaga ngaranggi oina defuse tawba ngamdana tokkhre haidi miyamna khoirang khuisauna pokkhre haidi Saiton nganu konda bomari pokhaibda misamani sokhiba pendraba miyamna buffer zone ngakpa CRPF ki bunker tugai khibage makhataba akupa paw pijari President rule manungda amuka su phagaksau ikhai police station gi manung sanba Saiton nganu konda Kuki Khutlai paiba singna phumlamba IED mari thangna na pokhaibda misamani sokre pendaba miyamna buffer zone ngakpa CRPF ki bunker thugai khre Saiton nganu kon gi misamani sokhan kiba bom pokhaibagi thaudo ase Union Home Minister Amit Shah na share lawraga hokiba irai numit New Delhi da President rule thamliba state asigi security review meeting pangthokiba numit nini gi matungda thokibane bom pokhaibagi thaudo adu da soklaba misam ani adu de soibam sanatomba sahi yankhaini thoi apokpagi meng laikhidraba angaubi Saiton Makhalekai amasung Nongthongbam Indubala sahi kuntraga taret Mapuroibagi ming laikhidraba Bisorjit Saiton Hayai kon maning laikai ni Sanatomagi yet thangba khongda aduga Indubalagi oi thangba khongda bom mase na panbadagi sokhe thogdok thokphamdagi phangba pawna hai ngara ayuk pung 6 lom tabada phagaksau ikai police station gi manung chanba Saiton nganu konda leiba Salam Mani sahi humudra kauba amage mi leinadaba yumda bom ani pokhaikhe bom pokhaibagi makhol tabadagi manak nakpa khulsingda leiriba miyam thongnarake bom adu meitai singna khundaba hujikna kangloki irangno maram oiraga lanjena duna relic camp singda leiriba Saiton nganu konni haiba khanglakpadagi maphamadada sangsanaba honakhe miyam adu maphamadada deploy tawriba Central Force singna thingnaba honabada chauna muknaba thokhe security leina Kuki Khutlai paiba singna attack tawhle haiduna koi saunarba miyam aduna Central Force ki mathakta pendaba phongdoktuna akana moongda mukna khyaire koi saunaraba miyam aduga Central Force ka mukna ribadu district police na sangsenduna control tawnaba honakhe miyam aduna security force ki athingba adu namkhaiduna thogdok thokpham oiriba Saiton nganu pon tamna sangsen ki haire loina na thodok thokpham aduda Manipur Police Indian Army Central Paramilitary Force ki makok thongba officer sing kumbi AC ki MLA Sanasam Prem Chandra Marapai Lusing Basing CSO gi Lusing Basing laktuna yengsang ke MLA na mapham aduda leiriba CRPF silok thoklaga state force deploy tahana ba mari lena basingda taksilaga ne haike panbaya abdi mamang sahi ki December 13 tu Kuki Khutlai pai basingna Bisnupur district ki phagaksau ikhai mamang lekaida bom yauna nongbai ron kya kapsilakuna attack satharaki bagi thaudok su laikhrabane ngarang nganu konda bom pokhai khibagi thaudok ki case NIA da khusinakre hana police ki maikai dagi phongdorakre ngarang numidang police control room dagi thorak puserol amana haibada phagakso ikhai PS ki manung salliba nganu kon ward number 7 by at ngara ayu IED ama May 3 2023 dagi mi lenaraktraba yum amagi manung da pokhai ki haina phongdok narakliba atopa IED ama su Saiton nganu kon ward number 8 ki manak nakpa mapham amada pokhai kiba masida misamani sok kiba kalonana thaudo asigi case asi makhatana investigation sathanapagdamak National Investigation Agency NIA da khusinakre haina phongdoraklei loidana police ki IGP gi rank talaiba senior police officer singna Bisnupur district police ki ASP galonana bom pokhai phamda satuna thaudo asigi phibam yengsankre thaudok thokliba mapham asigi akoibada laiba area singda combing amasung search operation sing satharagani haiba galonana makhatana asiguma thaudo asi thoranghandanaba security gi mapangal kan khathale amasung thaudo asida senaba sing wasakhang doktuna phanabagi thabak sathaba hore hari ngasi sintha leptuna lekai da wakat khongjang sangsenduna yaring da phongdok piyo haina ipomna phongdor khrei ngara ayuk Saiton nganu konda lanjena khrba mioi amagi yum bom pokhai handuna thugairamba amasung nupi ama yauna misam ani bom pokhai handuna asopa nanghan kiba thaudok pu yaning da phongdok tuna lengak na miyam gi punsi amasung lanthung ngak senba ngamdaba bu yaning da utuna ngasi lekai da sintha leptuna wakat khongjang sangsenbiyo haina Indigenous Peoples Organization Manipur ipom gi Vice President ke Chandramani Palem ki President ki Jiban Mala Yemkal ki Local Angom MPF ki General Secretary amasung Mitai Pangal Council Manipur ki President punna khuyek pidru thadrok serol amana phongdoraklei sinthale pagi khongjang asida mai ising lining laison ki thoram sing amade ana layeng sing basing di komthokani hari
nupa macha ahum kidnap tawkhre haiduna wakalakpadagi pulisna case lokhale ngaha nongthil pung ani makhairom tarakpada kaksing khunau ngai khonglai kaidagi nupa macha ahum mioi amana kidnap tawkhre haibagi complaint report ama file tarakpadagi waikhong PS na case FIR number 1/1/2026 under section 173 clause 2 BNS register tawduna lokhale hari report ase kaksing khunau ngai khonglai kaidagi khaidem nungsirei sehini phugam mari mapuroiba KS Gaurasyamna applicant oiduna file tawrakhibani mahaki report asigi matungina kidnap tawkhraba nupa macha ahum asigi manungda mahaki macha nupa apha hen sahitara humdoi mayanglambam tonjau sahitara nithoi apokpa M Ranjit amasung khomukjam Rosan sahitara taru apokpa KS tomba yauri makoi hum kaksing khunau ngai khong leikaidagi ni hari mahaki wakat asida kidnap tawkhriba mioi adugi sumaming matha palakhibadagi police na case ama lokhalaga investigation sa thaba haukre hari Ningthina plan tawraga sawba hatkhibani haina phongdorakhre sahi kuntare lomta ngairibi maunaha ama sina phangkhiba matungda mapuroiba amadi manembokta natana atopa mi ani phagatpadagi tabada hangoiningai oiba wari mayam tholakpaga loinana misi adu lautunaraga ningthina senba mihat oiramba yana leire mamang sahi December 23 ta wangoi mamang khaidem lekaidagi sahi 23 lom surabi sawba leikhidabadagi matangda police na phagatkiba sawbagi mapuroiba amadi manembok judicial magistrate first class Imphal West amana judicial custody da thasigi tarabapan phawbo remand piduna jail da thajan krai panba yabadi sawba mamang thagi kunga tareta thiam laisang khongi ibudau pakhak balai sang manakta asibak sang oina phangkibani jail da thajan khaba sawgi mapuroiba amadi manebok adudi wangoi mamang khaidem lekaidagi khaidem na resource sahi kunga mapan apokwa ingosa amadi khaidem ongbi indira sahi niputaret mapuroiba ingosa ne makhweni Police custody da matam loiduna ngarang court puthorakhibani thawdosigi matangda atopa nupa amadi nupi amagasu phagatkiba leikhrabani APP na court langkhalakhiba wafam singge manungda thawdosigi matangda sawbugi mapuroibar mamang thagi kunga tareta police da wakalakhi hari wakal adu mamang thagi kunga taruki numidang pung nipan rob tabada sawba mayumdagi thokibadagi hanjilaktre haba wafam thamlakhibani police da thawdosigi matangda thijinba haurakpadagi thiam laisang khongi ibudau pakhangba temple manakta masakhangdaba nupi ama siraga leire habagi pau phangki pau adu hek phangbaga mafam adu da police ki kangbu ama sangsinduna yenglubada siramliba nupi adu makre hariba sawbuni haba khalapa ngamkhibani hari hauju phawbagi oina police na sathaba wahang pahongdu sawbagi manebok na hai thawdok thokpa numita masakhangdaba number amadagi phone tawroktuna leikidrabi mahaki mamong nupi sawbaga wari sanaba wafam khangalakhe wafam adu harakpadagi sawbada phone adu piraga makhoi ani wari sanaraba matungda sawba tahana yumdagi thokibadagi adamak yumta hanjilakidra haba wafam police na haujuk phawbugi oina wahang pahong sathabada manembok na phongdu I haina APP na courta lankhalakpada yauri haina wafam sing asi lakudagi masakhangdaba mobile number adugi lekhun libada number adu nongpo kaithal manbi awang lekai digi moirang them danajit chahi kunga mapan apokpo jugindrogini haiba khangki amati mahaku su pharaba matungda thawdosigi matangda yarepok bisnunaha mayai lekai digi samurai latpam kanan bala sahini phumathoi apokpo leikidraba bihari su thawdosida senai haina haidok narakhibani hari zawbana hinglingi matamda mahaki mapuroiba khaidem naresona thina ot naibiki haina mapuroibana police ta haidorakle haina court APP na lankhatpada yauri zawbagi mapuroiba khaidem nageswar amadi mihat asida senaribani hairiba samurai latpam kanan balaga haukiba 2023 gi December dagi nungsinara'i hairiba wafam asina maram oiduna laikhidrabi zawbubu thengkhang kayada mental amadi physically ot naiki haba wafam su police na wahang pahong tawbada sawbagi mapuroiba naresona haidorakla hadi kanan balana su khaidem naresor amadi morang them danajitka mari lene haba wafam yazare hari kanan bala amadi naresor thengkhang kayada nupa nupi oibagi mari kyarak hanna laikhre amadi makhoi ani yumbalaba mapuroiba amadi nupi oina laiminabagi plan tawi haina wafam sing asida laikhidrabi sawbana miyam amadi kanagumba group kharada taktuna kanan balabu phu sahen kibagi thawdok laikhre haba wafam thamladuna naresor ga tatana wari sanaraba matungda naresorgi mama Indiragi number su naresordagi lauki haba wafam police na sathaba wahang pahongda kanan balana phawdok le haire zawbubu mamang sahigi December 13 ki numidangda kauthoklaba matungda kanan bala amadi mahakanauna amuk nungsinaba moirang them danajit na zawbubu makhauri metna hatpani haire moirang them danajit ka kanan bala ka 2024 dagi nungsinaraklai haba wafam danajit na yajabaga lonana makhoi ani saw
ꯆꯥꯎꯕ ꯍꯥꯠꯅꯕ ꯅꯤꯡꯊꯤꯅ ꯄ꯭ꯂꯥꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯙꯅꯖꯤꯠꯀꯤ ꯃꯃꯥꯟꯅꯕ ꯑꯃꯗꯒꯤ ꯇꯤꯕꯥ ꯑꯃ ꯋꯥꯏꯔꯒ ꯂꯥꯛꯂꯒ ꯆꯥꯎꯕꯕꯨ ꯃꯍꯥꯛꯀꯤ ꯃꯅꯦꯝꯕꯣꯛꯀꯤ ꯐꯣꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯀꯧꯊꯣꯛꯈꯤ ꯑꯃꯗꯤ ꯀꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯙꯅꯖꯤꯠꯅ ꯄꯨꯂꯤꯁꯀꯤ ꯋꯥꯍꯪ ꯄꯥꯎꯍꯪꯗ ꯐꯣꯡꯗꯣꯛꯂꯛꯂꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛꯁꯤꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯙꯅꯖꯤꯠꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯗꯤ ꯒꯥꯔꯤ ꯃꯆꯥ ꯐꯥꯒꯠꯂꯦ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯅꯣꯡꯄꯣꯛ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯙꯅꯖꯤꯠꯅ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯀꯣꯞꯅ ꯊꯤꯖꯤꯟꯕ ꯃꯊꯧ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯥꯔꯦꯁꯣꯔ ꯑꯃꯗꯤ ꯏꯟꯗꯤꯔꯥꯕꯨ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯄꯤꯕꯤꯅꯕ ꯇꯛꯁꯤꯟꯈꯤ ꯀꯣꯔꯠꯅ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯋꯥꯐꯝꯁꯤꯡ ꯅꯤꯡꯊꯤꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯊꯥ ꯑꯁꯤꯒꯤ 19 ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯊꯥꯖꯤꯟꯈꯤꯕꯅꯤ ꯄꯟꯕ ꯌꯥꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯥꯈꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯙꯅꯖꯤꯠ ꯑꯃꯗꯤ ꯁꯃꯨꯔꯥꯏ ꯂꯥꯛꯄꯝ ꯀꯥꯅꯟꯕꯂꯥ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯒꯤ ꯃꯇꯝ ꯊꯥ ꯑꯁꯤꯒꯤ 9ꯗ ꯂꯣꯏꯒꯗꯕꯅꯤ ꯍꯥꯏꯔꯤ ꯁꯥꯏꯇꯣꯟꯒꯤ ꯉꯥꯅꯨ ꯀꯣꯟꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯌꯨꯝꯗ ꯕꯣꯝ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯄꯣꯈꯥꯏꯍꯟꯈꯤꯕ ꯑꯃꯗꯤ ꯃꯤꯆꯝ ꯑꯅꯤ ꯁꯣꯛꯍꯟꯈꯤꯕ ꯑꯗꯨ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅꯗꯤ ꯃꯈꯣꯏꯅ ꯇꯧꯗꯕꯗꯧꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯕꯐꯔ ꯖꯣꯟ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯇꯨꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯔꯤ KZC ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯁꯛꯈꯪꯗꯕꯁꯤꯡꯅ ꯁꯥꯏꯇꯣꯟꯒ ꯅꯛꯅꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯥꯝꯅꯣꯝꯐꯥꯏ ꯚꯤꯂꯦꯖꯇ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 5:40 ꯑꯃꯁꯨꯡ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕꯗ ꯊꯣꯛꯈꯤꯕ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯍꯛꯆꯤꯟꯅ ꯀꯟꯗꯦꯝ ꯇꯧꯏ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤ ꯀꯌꯥ ꯁꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯑꯁꯤꯒꯨꯝꯕ ꯚꯥꯏꯑꯣꯂꯦꯟꯁ ꯊꯧꯗꯣꯛ ꯑꯁꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯌꯥꯎꯗꯕ ꯏꯪꯇꯞꯄ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯁꯤꯡꯅꯕꯇ ꯅꯠꯇꯅ ꯀꯥꯡꯂꯨꯞꯀꯤ ꯅꯨꯡꯁꯤꯅꯕ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯑꯃꯁꯨꯡ ꯎꯪꯈꯠꯅꯕ ꯊꯤꯡꯅꯕꯒꯤꯗꯃꯛ ꯁꯦꯝꯕ ꯕꯐꯔ ꯖꯣꯟ ꯑꯦꯔꯤꯌꯥꯒꯤ ꯑꯀꯣꯏꯕꯗ ꯊꯣꯛꯄꯅꯤ KZCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯐꯔ ꯖꯣꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯉꯥꯛꯇꯨꯅ ꯊꯝꯒꯗꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯊꯑꯣꯏꯗꯅ ꯕꯐꯔ ꯖꯣꯟ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯊꯥꯖꯅꯗꯕ ꯍꯦꯟꯒꯠꯍꯟꯕꯇ ꯅꯠꯇꯅ ꯎꯪꯈꯠꯅꯕ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯔꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯑꯃꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯒꯗꯕ ꯈ꯭ꯔꯤꯁꯃꯥꯁ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯌꯔꯒꯤ ꯃꯇꯝꯗ ꯑꯀꯛꯅꯅ ꯊꯣꯛꯄ ꯑꯁꯤ ꯀꯟꯗꯦꯝ ꯇꯧꯏ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯀꯤꯍꯟꯕ ꯑꯃꯁꯨꯡ ꯃꯤꯄꯥꯏꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯑꯥꯄꯤꯜ ꯇꯧꯔꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯇꯧꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯌꯨ ꯃꯈꯥ ꯇꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯗꯨꯅ ꯕꯐꯔ ꯖꯣꯟ ꯑꯦꯔꯤꯌꯥꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯔꯤ ꯑꯟꯗꯃꯥꯟ ꯅꯤꯀꯣꯕꯔꯗ ꯊꯧꯕꯁꯤꯡꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯆꯠꯀꯗꯕ ꯈꯣꯡꯆꯠꯂꯣꯏꯁꯤꯡ ꯂꯝꯊꯥꯈ꯭ꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛ ꯁꯦꯝꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯦ ꯍꯥꯏꯅ ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯅꯕꯒꯤꯗꯃꯛ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯠꯁ ꯐꯣꯔꯝ PWF ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯅ ꯂꯨꯆꯤꯡꯕ ꯃꯤꯑꯣꯏ 22ꯅ ꯁꯥꯕ ꯈꯣꯡꯆꯠꯂꯣꯏꯁꯤꯡ ꯉꯔꯥꯡ ꯑꯌꯨꯛ ꯀꯪꯂꯥꯗ ꯊꯧꯅꯤꯔꯝꯂꯕ ꯃꯇꯨꯡ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯔꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯈ꯭ꯔꯦ ꯈꯣꯡꯆꯠꯂꯣꯏ 22 ꯑꯗꯨ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯂꯩꯁꯥꯡꯊꯦꯝ ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯀꯪꯂꯥꯒꯤ ꯅꯣꯛꯆꯨꯞ ꯁꯅꯊꯣꯡꯗꯒꯤ ꯂꯝꯊꯥꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ PWF ꯃꯅꯤꯄꯨꯔꯒꯤ ꯐꯣꯔꯃꯔ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯥꯏꯁ꯭ꯀꯨꯜ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯑꯃꯗꯤ ꯐꯣꯔꯝ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯥꯎꯔꯩꯕꯨꯡ ꯈꯝꯕꯜꯋꯥꯡꯅ ꯊꯧꯔꯝ ꯃꯄꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯂꯝꯊꯥꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ MLA ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ PR ꯃꯈꯥ ꯁꯥꯡꯊꯔꯛꯄ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯅ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯄꯥꯎ ꯁꯟꯗꯣꯛꯂꯒ ꯀꯔꯤ ꯀꯥꯟꯅꯕ ꯂꯩꯕꯅꯣ ꯑꯣꯏꯊꯣꯛꯄ ꯌꯥꯗꯕ ꯄꯥꯎ ꯁꯟꯗꯣꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯏꯀꯥꯏꯕꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡꯏꯟꯅ ꯇꯥꯡꯀꯛ 2 ꯊꯣꯛꯅ ꯊꯥ 6 PR ꯆꯂꯥꯏꯈ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯕ ꯌꯥꯗे ꯍꯥꯏꯕ ꯀꯥꯡꯂꯣꯟ ꯂꯩꯖꯔꯤ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯁ꯭ꯇꯦꯠ ꯄꯨꯝꯕ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯄ ꯇꯥꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛ ꯁꯦꯝꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯦ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ PR ꯊꯝꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯂꯥꯎꯈꯤꯕꯁꯤꯡꯗꯨꯒꯤ ꯐꯜꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯑꯃꯔꯣꯝ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯕ ꯉꯝꯗꯅ ꯂꯥꯛꯂꯤꯕꯅꯤ BJPꯒꯤ ꯑꯣꯏꯅꯗꯤ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯗ ꯁꯤꯟꯅꯈꯤꯕ ꯂꯩꯕꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯅꯠꯇ꯭ꯔꯒ ꯁꯦꯝꯗꯕ ꯑꯁꯤ ꯁꯦꯟꯇꯔꯒꯤ ꯃꯈꯨꯠꯇ ꯂꯩꯈ꯭ꯔꯦ ꯁꯦꯟꯇꯔꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯕꯅꯤ ꯍꯥꯏꯈꯤ ꯈꯣꯡꯆꯠꯂꯣꯏꯁꯤꯡ ꯂꯝꯊꯥꯕꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯍꯥꯏ ꯏꯔꯩꯄꯥꯛꯀꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯊꯋꯥꯏ ꯊꯥꯗꯣꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯒꯤꯗꯃꯛ ꯇꯧꯐꯗ꯭ꯔꯕ ꯊꯧꯗꯥꯡꯅꯤ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯠꯁ ꯐꯣꯔꯝꯅ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯔꯗ 1891ꯒꯤ ꯃꯇꯝꯗ ꯂꯣꯏ ꯊꯥꯈꯤꯕ ꯑꯊꯧꯕꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯈꯣꯡꯆꯠ ꯑꯃ ꯉꯁꯤ ꯆꯠꯂꯤꯕ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯄ ꯄꯣꯛꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕ ꯑꯁꯤꯅ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ
Greater Noida Manipuri nupi amana mahaka nuksinaba Korea macha ama hatkhre hari. Greater Noida leba South Korea macha ama mahaka nuksinana leiminaba Manipuri nupi amana nahan thang thindun hatkhre. Nupi edu lot kibadagi police na phanaba thibagi akan bathabak sathari. Agency ki pauna hai leikidraba South Korea macha adugi maming Yudak hi sahini pugataret kawi South Korea gi Seongju city dagi haujina Greater Noida leba logistic company amagi manager oina leibane mahak mafam aduda haukiba sahi tararom asi leirakpani mahak pu thangna thinduna halamliba mahaka nuksinaba nupi adu Manipur dagi lunjina pamai kawi hairi pausna makha taraduna nupi asina ka hena yu thalakpadagi yu thakpa toknaba honabada makhoi anigi marakta saunarakpadagi nupi asina nupa asina thang thinbani hairi thaudo adu ATS Pious Hardware Society da thokibani wafam ase victim asigi driver na police ta phongdorakpani pamaina mafam adu thadokuna sen khidringai mamangda thaudo adugi matangda leikidraba yugi driver da tamlambani hari driver aduna complaint tarokpadagi park police station da BNS ki makhada case ama register tawkhai senior police amana phongdorukpagi matungina sahi kun gi paring da leiba pamai hariba nupi asiga Korea masa asiga haukiba sahi amaga makharo masi punna leminarakpani sahi anigi mamangda Gurgaon da party amada makoi ani khangnarakpani haidi leikidraba yugi Korea da leiba imung manungda pau pikhibaga loinana imunggi miyosing India gi damak South Korea thadokkhre haidi village head na miyoi ama kaptuna hatkhre Bihar gi Patna district of village head ama na miyoi ama nungmena kaptuna hatkhre haina police na phongdorkhre leikidraba miyoi dagi maming Dharambir Paswan sahini pukawi Patna gi Bara police station gi manung channa leiba Jal Gobind area dagi ni haina police official amana phongdorakle Bara gi SDPO Anand Kumar Singh no pawmi sing da haiki Paswan nahan midangora mahaki mayum mamang da makhongna salligada Bagat Mukhya Kawa village head aduna nongmena kaplambani Paswan Kudak Tamanak Nakpaga Main Hospital amada pukhatki adubu laikan nabangamdana sikya haina mahana phongdokki SDPO na haiki thaudo aduga mari lenana police na case ama lokhatpaga loinana Bagat Mukhya phana bathiu bagi thabak sathari haidi Assam da yuha hakre ngara ayu magnitude 5.1 gi sang da yuha hakibadagi Assam gi mayai thangba sarukta nikhan khre haina official bulletin amana phongdokkhre hoju pawgi oina yuha hakiba aduna misimina yungkai tekpugi paw phangdre haina official singna haiki National Center for Seismology ki report na hai yuha adu ngara ayu pung 3:13 tabada Brahmaputra gi kha thangba sarukta leiba Marigaon district ta thokibani maduna leinung da kilometer 50 phawba nikhan ki hari